ꯑꯔꯥꯝ ꯈꯧꯔꯥꯡꯕꯇꯅ ꯇꯠꯊꯜꯂꯕ ꯄꯤꯕꯨꯛ ꯌꯥꯝꯅ ꯂꯥꯃꯜꯂꯕ ꯅꯣꯡꯁꯥꯅ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯕꯨ ꯇꯨꯍꯠꯇꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯇ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯊꯣꯛꯏ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯕꯗꯨ ꯀꯣꯛꯊꯣꯛꯏ꯫ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯗꯨꯅ ꯊꯋꯥꯏ ꯃꯥꯡꯖꯕꯗ ꯅꯠꯇ ꯃꯥꯒꯤ ꯎꯄꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯑꯄꯥꯝꯕꯅ ꯍꯦꯜꯂꯕꯗꯤ ꯈꯟꯊꯕꯒꯤ ꯋꯥꯈꯜ ꯁꯔꯨꯛꯁꯤ ꯈꯔ ꯃꯈꯩ ꯋꯥꯠꯇꯅ ꯊꯣꯛꯏ꯫ ꯄꯥꯝꯖꯃꯟꯕ ꯃꯇꯧ ꯎꯊꯣꯛꯃꯜꯂꯕꯁꯨ ꯄꯥꯝꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯄꯣꯛꯏ꯫ ꯐꯠꯇꯕꯒꯤ ꯂꯧ ꯀꯌꯥ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯜꯂꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤ ꯇꯧꯔꯒꯦ, ꯁꯤ ꯇꯧꯔꯒꯦ, ꯁꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯀꯣꯛꯇꯨꯗ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯁꯤꯅ ꯂꯨꯁꯤꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯍꯦꯟꯃꯟꯕ ꯑꯗꯨꯅ ꯃꯔꯝ ꯆꯥꯎꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯃꯤꯁꯛ ꯑꯃꯕꯨ ꯇꯝꯊꯤꯕꯁꯨ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯐꯍꯜꯂꯤ꯫ ꯂꯩꯈꯥ ꯇꯥꯔꯕ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯀꯟꯕꯤ, ꯅꯨꯡꯁꯤꯕꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ, ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯤꯗ ꯂꯣꯏꯅ ꯆꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯀꯥ ꯍꯦꯟꯕ ꯍꯥꯏꯕꯁꯤꯃ ꯄꯣꯛꯄ ꯌꯥꯗꯦ, ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯁꯟꯕ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯣꯏꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯃꯤꯀꯨꯞꯇꯨꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯟꯅꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯊꯝꯂꯛꯂꯕ, ꯇꯧꯔꯒꯦ ꯈꯟꯅ ꯊꯑꯣꯏꯅ ꯇꯧꯔꯛꯄ ꯆꯠꯊꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯂꯨꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯁꯤꯔꯥ ꯃꯇꯧꯗꯨꯕꯨ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒ ꯐꯅ ꯀꯟꯅ ꯃꯨꯛꯅꯩ, ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ, "ꯁꯥ! ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯊꯥꯗꯣꯛꯑꯣ! ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ!" ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯨꯛꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯇꯅ ꯍꯦꯟꯅ ꯅꯝꯁꯤꯜꯂꯛꯏ꯫ ꯂꯨꯁꯤꯒꯤ ꯐꯨꯔꯤꯠꯀꯤ ꯐꯤꯕꯝ ꯑꯗꯨ ꯀꯥꯏꯔꯤ, ꯎꯕꯗ ꯐꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯁꯤꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯚꯤꯗꯤꯑꯣꯗ ꯂꯧꯕ ꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯐꯣꯇꯣ ꯀꯌꯥ ꯀꯥꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯕꯨ ꯃꯨꯛꯂꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯑꯣꯏꯅ ꯉꯝꯍꯟꯈ꯭ꯔꯦ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯏꯟꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯀꯞꯄꯁꯨ ꯀꯞꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯁꯥ, ꯅꯪꯗꯤ ꯁꯥ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ, ꯁꯥ! ꯑꯩꯕꯨ ꯁꯔꯝꯆꯠ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯅꯪ ꯍꯣꯠꯅꯔꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯈꯨꯠ ꯆꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯁꯥ ꯏꯊꯟꯇ ꯊꯋꯥꯏꯁꯦ ꯃꯥꯡꯍꯟꯖꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃ ꯅꯪ ꯈꯪꯁꯤꯜꯂꯨ꯫ ꯅꯤꯡꯊꯧꯂꯦꯝꯕꯗꯣ ꯃꯥꯒꯤ ꯈꯜꯂꯝꯕ ꯅꯤꯡꯂꯝꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯕꯗ ꯃꯍꯥꯛ ꯏꯪꯊꯔꯛꯇꯨꯅ ꯂꯨꯁꯤꯕꯨ ꯊꯦꯝꯂꯛꯏ꯫ "ꯂꯨꯁꯤ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯑꯩꯇꯒꯤ ꯑꯣꯏꯖꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯈꯟꯊꯕ ꯋꯥꯠꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ, ꯑꯩꯉꯣꯟꯗ ꯁꯥꯎꯒꯅු, ꯁꯦ ꯂꯨꯁꯤ." ꯍꯥꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯃꯁꯥꯗꯣ ꯁꯣꯛꯂꯒ ꯊꯦꯝꯒꯦ ꯇꯧꯔꯛꯏ꯫ ꯂꯨꯁꯤꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ, ꯀꯟꯊꯣꯛꯄꯗ ꯅꯠꯇ ꯏꯟꯊꯣꯛꯄ ꯑꯃꯁꯨ ꯇꯧꯔꯤ꯫ ꯂꯨꯁꯤ ꯀꯞꯄꯒꯗ ꯂꯩꯈ꯭ꯔꯦ꯫ "ꯑꯩꯅ ꯑꯁꯨꯛ ꯆꯝꯅ ꯈꯟꯖꯕ, ꯑꯗꯨꯒ ꯅꯪꯕꯨꯅ ꯅꯤꯡꯊꯧ, ꯅꯪꯗꯤ ꯃꯤ ꯃꯥꯜꯂꯒ ꯋꯥꯈꯜꯅ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯦ, ꯅꯪꯅꯦ." "ꯍꯣꯏ, ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯜꯂꯁꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ, ꯂꯩꯈꯥ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯅꯤꯡꯈꯤꯕ ꯑꯝꯇ ꯂꯩꯇꯦ꯫ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅꯦ ꯑꯩꯗꯤ ꯂꯨꯁꯤ." ꯂꯨꯁꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯎꯈꯠꯇꯨꯅ, "ꯅꯨꯡꯁꯤꯕ! ꯅꯨꯡꯁꯤꯕ! ꯅꯨꯡꯁꯤꯕ! ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ, ꯏꯁꯥꯗ, ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯛꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯊꯥꯗꯣꯛꯑꯣ." ꯅꯤꯡꯊꯧꯂꯦꯝꯕ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯏꯪꯊꯗꯨꯅ, "ꯐꯔꯦ, ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ꯫ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯁꯤ꯫ ꯐꯖꯅ ꯂꯩꯔꯣ꯫ ꯅꯪꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯐꯤ ꯑꯃ ꯂꯧꯔꯨꯒꯦ." ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯏ, ꯑꯗꯨꯕꯨ ꯂꯨꯁꯤꯅ ꯁꯠ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯐꯥꯔꯛꯇꯨꯅ, "ꯑꯩ ꯉꯝꯃꯣꯏ ꯆꯦꯟꯕ꯫ ꯁꯥ, ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯕ ꯑꯩꯅ ꯈꯛ ꯌꯥꯔꯣꯏ꯫ ꯊꯤꯜꯂꯣ, ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ."
ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤꯒꯤ ꯃꯉꯣꯟꯗ ꯐꯥꯔꯛꯄ ꯃꯈꯨꯠꯇꯨ ꯀꯟꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯂꯥ ꯉꯥꯡꯗ ꯑꯗꯨꯃꯛ ꯊꯣꯔꯛꯏ꯫ ꯂꯨꯁꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯀꯞꯂꯛꯏ꯫ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯇꯧꯔꯨꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯅꯣ? ꯀꯔꯤꯒꯤ ꯄꯤꯕꯤꯕꯅꯣ? ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯍꯤꯡꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯂꯨꯍꯟꯕꯤꯔꯤꯕꯅꯣ? ꯑꯩ ꯋꯥꯔꯦ, ꯁꯦꯡꯅ ꯋꯥꯔꯦ꯫ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯅꯤꯡ ꯇꯧꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯄ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯣꯛꯂꯤꯕꯁꯤꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯕꯤꯗꯕ꯫ ꯋꯥ ꯃꯌꯥꯝꯗꯣ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯛꯏ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ꯫ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯂꯛꯄꯗꯨꯗ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯒ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯐꯤ ꯃꯆꯥ ꯃꯇꯦꯛ ꯁ꯭ꯀꯥꯞ ꯑꯃ ꯄꯤꯔꯛꯇꯨꯅ ꯁꯤ ꯏꯟꯁꯤꯜꯂꯨ ꯅꯁꯥꯗꯣ꯫ ꯂꯨꯁꯤ ꯁ꯭ꯀꯥꯞꯇꯣ ꯂꯧꯔꯒ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯨꯁꯤ, ꯑꯩꯕꯨ ꯊꯤꯜꯂꯨ ꯍꯧꯖꯤꯛ꯫ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯂꯨꯁꯤꯅ ꯌꯥꯔꯣꯏ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ, ꯆꯦꯟꯕ, ꯂꯨꯍꯣꯡꯕ ꯑꯝꯇ ꯇꯧꯕ ꯄꯥꯝꯗꯦ, ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ, ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯂꯦꯞꯂꯒ꯫ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯔꯛꯇꯨꯅ ꯍꯟꯖꯤꯟꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯂꯨꯁꯤ ꯀꯞꯅ ꯂꯦꯞꯂꯤꯕ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯑꯁꯤ ꯇꯧꯒꯅꯨ꯫ ꯑꯩꯕꯨ ꯊꯤꯜꯂꯨ ꯗꯗꯥ ꯅꯤꯡꯊꯧ, ꯑꯩꯕꯨ ꯊꯤꯜꯂꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯁꯤ ꯀꯞꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯃꯛ꯫ ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯗꯕ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯖꯒꯅꯤ꯫ ꯑꯩꯕꯨ ꯊꯤꯜꯂꯨ꯫ ꯂꯨꯁꯤ ꯏꯜꯂꯤꯕ ꯁ꯭ꯀꯥꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯤꯁꯤꯟꯕ ꯍꯧꯗꯨꯒꯤ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯣ ꯅꯤꯡꯊꯧꯂꯦꯝꯕꯅ ꯇꯥꯞ ꯐꯥꯔꯒ ꯁꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ? ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨ, ꯃꯐꯝꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯅ ꯊꯤꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯖꯒꯅꯤ꯫ ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯂꯒ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ, ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯂꯨꯁꯤ ꯃꯤꯐꯠꯇ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯅꯪ ꯌꯦꯡꯉꯨ ꯁꯤꯃꯁꯨ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯐꯔꯦ ꯊꯤꯜꯂꯒꯦ꯫ ꯑꯩ ꯅꯪꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯌꯥꯔꯕ? ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯂꯗ꯭ꯔꯥ? ꯂꯨꯁꯤ ꯈꯨꯝꯂꯛꯇꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯃꯄꯥꯟꯂꯣꯝꯗ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗ ꯀꯥꯍꯟꯈ꯭ꯔꯦ꯫ ꯂꯨꯁꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯃꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯔ ꯃꯇꯨꯡ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯔꯛꯂꯤ꯫ ꯂꯨꯁꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯪꯕꯨ ꯗꯗꯥ ꯅꯤꯡꯊꯧꯗ ꯁꯥꯎꯅꯤꯡꯕ꯭ꯔꯅꯦ? ꯂꯨꯁꯤ ꯈꯨꯝꯗꯤ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯁꯥꯎꯅ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯂꯦ ꯊꯅꯝꯂꯦ ꯍꯥꯏꯗꯅ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯔꯛꯂꯤꯅꯤ ꯍꯥꯏꯅꯗꯤ ꯅꯪꯁꯨ ꯈꯟꯒꯅꯨ꯫ ꯁꯤ ꯅꯪ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯆꯟꯅꯐꯝ ꯅꯪꯉꯣꯟꯗ ꯂꯩꯔꯔꯣꯏ, ꯃꯥꯒꯤ ꯀꯥꯟꯅꯐꯝ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ, ꯁꯤ ꯈꯪꯉꯨ꯫ ꯂꯨꯁꯤꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯈꯨꯠ ꯆꯜꯍꯧꯗ꯭ꯔꯕꯤ ꯂꯩꯔꯥꯛꯅꯤꯅ ꯅꯪꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡꯖꯧ꯫ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯊꯨꯡꯈ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯕ ꯂꯥꯞꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯛꯁꯤꯜꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯐꯪꯖꯕ꯫ ꯅꯥꯄꯜ ꯆꯥꯎꯕꯤ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ, ꯅꯪ ꯑꯩꯅ ꯀꯔꯝ ꯇꯧꯔꯒ ꯂꯩꯈꯣꯛꯇꯒꯤ ꯊꯠꯈꯤꯗꯨꯅ ꯂꯥꯏꯅ ꯄꯥꯈꯪꯉꯩꯒꯤ इखुद लाइन चंसिनखिबा हाइबदो येंगजाउ नंग नमित चिकना येंगजाउ लुसीना आइबु थिलो गारी सिथुना थौ थिन्ने नंगबु सोइदना हौजिक थिन अदुबु नंगसु आयोइगन सिखंग लुसी खुमलखिद्री निंगथौलेंबसु लुसीदा ngaihak yam munna yengduna leiramlaba tungda garidu thauraga lakre लुसीबु थिलकपा हानगुम हाना निंगथौलेंबना थौरकपा गारीगी मतुंग मनिंग अदुदना अतोपा गारी अमना लोना तपली तपली मोली मोली इनरकली
ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯨꯝꯍꯦꯟꯕꯗꯨ ꯂꯩꯐꯝ ꯁꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯁꯨ ꯑꯗꯨꯃꯛ ꯑꯣꯐ ꯍꯥꯏꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯗꯨꯅ ꯃꯀꯣꯛꯇꯨ ꯌꯥꯝ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯐꯣꯟꯗꯨ ꯃꯊꯣꯡ ꯈꯪꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯥ ꯁꯥꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯣ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯁꯨ ꯈꯣꯠꯇꯣꯛꯂꯁꯨ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯨꯍꯥꯏ ꯍꯥꯏꯗꯦ ꯍꯥꯏꯔꯝꯗꯦ ꯀꯔꯤꯝꯇ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ ꯄꯨꯝꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯐꯣꯟꯗꯨꯁꯨ ꯂꯧꯈꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯛꯏ ꯅꯪꯅ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗꯀꯣ ꯂꯨꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯄꯣꯊꯥꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯈꯪꯍꯟꯗꯦ ꯇꯧꯔꯤꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯄꯨꯝꯍꯦꯟꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯣ ꯑꯣꯟ ꯇꯧꯔꯒ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯂꯛꯇꯨꯅ ꯂꯨꯁꯤꯒꯤ ꯆꯥꯟꯅꯕꯤ ꯃꯇꯥꯁꯨ ꯑꯣꯏꯔꯤꯕ ꯈꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜꯗꯨ ꯇꯧꯁꯤꯜꯂꯛꯂꯤ ꯈꯨꯁꯤꯁꯨ ꯑꯁꯣꯝꯗꯒꯤ ꯐꯠ ꯀꯣꯜꯗꯨ ꯄꯥꯏꯔꯛꯇꯨꯅ ꯍꯜꯂꯣ ꯄꯨꯝꯍꯦꯟꯕꯅ ꯈꯨꯁꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯑꯣꯍꯣ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯂꯨꯁꯤ ꯀꯩꯗꯧꯔꯒꯦ ꯄꯨꯝꯍꯦꯟꯕ ꯃꯥꯗꯣ ꯉꯁꯤꯒꯤ ꯐꯣꯟꯁꯤ ꯑꯣꯐ ꯑꯗꯨꯝ ꯊꯝꯂꯒ ꯂꯩꯈ꯭ꯔꯕ ꯀꯣꯜ ꯇꯧꯕꯁꯨ ꯁꯨꯡꯆꯠ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯄꯨꯟꯕ ꯈꯣꯠꯄ꯭ꯔꯥꯅ ꯍꯪꯂꯛꯄꯅꯤ ꯆꯝꯅ ꯈꯨꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯅꯤ ꯁꯥꯎꯅꯈꯤꯕꯒꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇꯗꯤ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩꯈꯣꯏꯒ ꯃꯥꯒꯁꯨ ꯄꯨꯟꯗꯕ ꯄꯥꯎ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯥꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯂꯒꯦ ꯈꯨꯁꯤ ꯅꯪ ꯊꯕꯛ ꯆꯠꯅꯤꯗꯨꯁꯨ ꯆꯠꯊꯣꯛꯅꯕ ꯇꯧꯖꯔꯣ ꯍꯣꯏ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯗ ꯀꯩꯝ ꯈꯟꯖꯤꯜꯂꯨꯅꯨ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯀꯛꯅꯔꯛꯂꯦ ꯀꯣꯜ ꯄꯨꯝꯍꯦꯟꯕꯗꯣ ꯈꯨꯁꯤꯗ ꯀꯣꯜ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡ ꯑꯃꯨꯛ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯥꯔꯤ ꯀꯩ ꯇꯧꯔꯦ ꯀꯩ ꯂꯩꯔꯦ ꯂꯨꯁꯤ ꯍꯣꯏ ꯐꯥꯎꯗ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯄꯥꯔꯤ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯕ ꯃꯥꯗꯣ ꯉꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤ ꯆꯠꯂꯣꯀꯣ ꯑꯝꯇ ꯅꯣꯡꯃꯈꯛ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯣ ꯉꯥꯏꯔꯦꯅꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦ ꯅꯣꯡꯃꯇ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯥꯔꯤꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯪ ꯆꯪꯍꯜꯂꯒ ꯀꯔꯤꯅꯣ ꯄꯣꯠ ꯗꯦꯂꯤꯚꯔꯤ ꯂꯥꯛꯄ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯒꯗꯧꯕ ꯑꯗꯨꯒ ꯃꯥ ꯌꯨꯝꯗꯨꯗ ꯂꯩꯇꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯣ ꯈꯪꯗꯣꯛꯀꯗꯧꯕ ꯄꯥꯔꯤꯅ ꯐꯣꯟꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯆꯠꯂꯍꯦ ꯆꯠꯊꯣꯛꯑꯗ ꯑꯝꯇ ꯑꯩꯕꯨ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃꯨꯛ ꯁꯥꯔꯒ ꯆꯪꯈꯤ ꯇꯥꯔꯦꯅꯦ ꯅꯪꯒꯤꯗꯃꯛ ꯅꯣꯏ ꯅꯇꯨꯒꯤꯗꯃꯛ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯀꯣ ꯄꯥꯔꯤ ꯍꯧꯈꯤꯇ ꯇꯧꯕꯤꯌꯨꯗ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ ꯂꯩꯇꯥꯗ꯭ꯔꯦꯕ ꯄꯨꯝꯍꯦꯟꯕ ꯇꯥꯅꯤꯡꯗꯦ ꯂꯞꯇꯅꯦ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯅꯨꯡ ꯌꯥꯎꯗꯕ ꯈꯣꯠꯇꯕ ꯑꯣꯏꯔꯝꯅꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯖꯔꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯡꯃꯇ ꯉꯥꯏꯍꯥꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯂꯩꯕ ꯉꯝꯅꯗꯕꯒꯤ ꯇꯥꯏꯞꯇ ꯌꯦꯡꯅꯤꯡꯗꯦꯀꯣ ꯂꯞ ꯑꯣꯚꯔꯗꯣꯁ ꯆꯠꯆꯜꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯆꯩꯅꯔ ꯀꯤꯟꯅꯔ ꯀꯥꯔ ꯂꯥꯛꯂꯛꯀꯅꯤ ꯈꯪꯉꯨ ꯄꯨꯝꯍꯦꯟꯕꯗꯣ ꯄꯥꯔꯤꯅꯗꯤ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯥꯗꯤ ꯃꯁꯥꯗꯣ ꯏꯁꯥꯎꯁꯨ ꯁꯥꯎꯒꯠꯄ ꯄꯣꯛꯂꯤ ꯌꯥꯔꯦ ꯊꯝꯃꯣ ꯃꯔꯨꯞꯅꯦ ꯍꯥꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯛꯄꯅꯤ ꯊꯝꯃꯨꯅ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯄꯨꯝꯍꯦꯟꯕꯅ ꯑꯣꯏꯅ ꯐꯠ ꯀꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗ ꯁꯣꯝꯗ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯉꯥꯎꯏꯅꯦ ꯁꯤꯗꯤ ꯐꯖꯅ ꯅꯥꯔꯦꯅꯦ ꯂꯞꯇ ꯁꯤꯒꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗꯤ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯗ ꯅꯣꯛꯏ ꯄꯨꯝꯍꯦꯟꯕꯗꯤ ꯁꯣꯝꯗ ꯃꯁꯥꯗꯣ ꯂꯩꯇꯥꯗ ꯀꯥꯗꯨꯗ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯃꯁꯤ ꯑꯃꯗ ꯐꯝꯊ ꯇꯧꯔꯒ ꯂꯩꯔꯛꯂꯦ ꯃꯝꯂꯤꯒꯤ ꯃꯇꯥꯡ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯁꯤꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯂꯨꯁꯤ ꯋꯥꯂꯥꯡ ꯍꯥꯏꯗ ꯉꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥꯅ ꯃꯊꯥ ꯁꯥꯅ ꯁꯨꯃꯥꯡꯗꯨꯗ ꯂꯩꯕ ꯌꯥꯎ ꯃꯥꯡꯒꯣꯜꯗ ꯂꯩꯕ ꯌꯥꯎ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯂꯨꯁꯤꯒꯤ ꯑꯄꯣꯛꯄꯗꯨꯗꯤ ꯃꯁꯥ ꯁꯣꯟꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥ ꯕꯤꯄꯤꯒꯤ ꯀꯩꯒꯤ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕꯅꯤ ꯂꯨꯁꯤ ꯃꯃꯥꯒ ꯃꯕꯨꯡꯒ ꯎꯕꯗ ꯀꯞꯂꯛꯂꯤ ꯃꯝꯇꯥꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯃꯥꯒꯤ ꯂꯨꯁꯤꯌꯥ ꯍꯥꯏꯌꯨ ꯏꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯨꯁꯤ ꯋꯥ ꯉꯥꯡꯗ ꯃꯝꯇꯥꯗ ꯀꯣꯜꯂꯒ ꯀꯞꯂꯛꯂꯤ ꯂꯛꯀꯤꯗꯨ ꯃꯁꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯑꯗꯨꯃꯛ ꯃꯝꯇꯥ ꯃꯆꯥꯕꯨ ꯀꯣꯟꯅ ꯍꯥꯏꯌꯣ
ꯏꯆꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯤ ꯍꯥꯏꯌꯨ ꯏꯃꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯞꯄꯤ ꯃꯇꯥꯡꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯤ ꯂꯛꯀꯤ ꯑꯃꯗꯤ ꯃꯝꯇꯥ ꯑꯅꯤꯃꯛꯀꯤ ꯃꯤꯠꯌꯦꯡꯗꯨ ꯃꯔꯧ ꯂꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ ꯏꯃꯥ ꯂꯨꯁꯤꯁꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯠ ꯃꯃꯥꯏꯕꯦꯝꯃꯒꯤ ꯃꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯤ ꯇꯥꯅ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯏꯃꯥ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯅꯤ ꯑꯩꯕꯨ ꯉꯁꯤ ꯃꯥꯅ ꯁꯥꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯄꯨꯗꯨꯅ ꯑꯩꯕꯨ ꯁꯔꯝꯆꯠ ꯆꯠꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯏꯃꯥ ꯁꯥꯅꯤ ꯁꯥ ꯃꯤ ꯅꯠꯇꯦ ꯂꯨꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯝꯇꯥ ꯑꯃꯗꯤ ꯂꯛꯀꯤ ꯑꯁꯥꯎꯕ ꯄꯣꯛꯂꯛꯂꯤ ꯂꯛꯀꯤꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯐꯤꯡꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯤꯡꯊꯧ ꯏꯆꯜꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧꯂꯦꯝꯕꯅ ꯅꯠꯇꯦ ꯂꯛꯀꯤ ꯑꯩ ꯋꯥ ꯐꯖꯅ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯒꯦ ꯂꯨꯁꯤꯁꯦ ꯑꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯋꯥꯗꯨ ꯂꯣꯏꯍꯟꯗ ꯃꯝꯇꯥꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯦ ꯑꯗꯨꯒ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯍꯨꯏꯒꯤ ꯁꯥꯖꯠ ꯌꯨꯝꯁꯤꯗ ꯂꯥꯛꯁꯤꯟꯅꯗꯨꯅ ꯅꯪꯗꯤ ꯆꯤꯅꯤ ꯆꯐꯨ ꯂꯥꯛꯅꯕ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯣꯏꯔꯦ ꯍꯦ ꯍꯨꯏ ꯅꯪꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯌꯨꯝꯁꯤꯗ ꯆꯪꯍꯜꯂꯨꯕ ꯑꯩ ꯌꯥꯝ ꯁꯣꯏꯔꯕꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯦ ꯂꯛꯀꯤ ꯑꯁꯥꯎꯕꯅ ꯍꯦꯃꯜꯂꯛꯄꯅ ꯃꯔꯨꯞ ꯅꯤꯡꯊꯧꯂꯦꯝꯕ ꯅꯪꯒꯤꯁꯦ ꯑꯩꯗ ꯅꯠꯇ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯒ ꯂꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒ ꯅꯤꯡꯊꯧꯂꯦꯝꯕꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ ꯁꯦꯡꯅ ꯃꯄꯥꯡꯒꯜꯒꯤ ꯆꯥꯡ ꯀꯟꯕꯗ ꯌꯦꯡꯅꯔꯛꯂꯕꯗꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯛꯀꯤꯗꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯃꯤꯀꯨꯞꯇꯨꯗ ꯈꯨꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯏꯃꯨꯡꯁꯤꯕꯨ ꯎꯁꯤꯠꯇꯕ ꯍꯨꯏ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯒ ꯍꯨꯏ ꯑꯣꯜꯂꯛꯄ ꯅꯪ ꯍꯥꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯍꯟꯖꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯦ ꯑꯀꯣꯟꯕꯗ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯒ ꯏꯟꯊꯣꯔꯛꯂꯒ ꯂꯛꯀꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯩꯒ ꯏꯇꯥꯎ ꯁꯥꯟꯅꯔꯝꯕꯒꯤ ꯃꯔꯤꯗꯣ ꯇꯠꯅꯔꯦ ꯁꯤꯃꯗꯤ ꯈꯪꯉꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯏꯗꯣ ꯏꯃꯨꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯅꯤꯡꯊꯧꯂꯦꯝꯕ ꯏꯈꯦꯡꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯂꯣꯏꯔꯤ ꯏꯇꯥꯎ ꯂꯛꯀꯤ ꯅꯣꯏ ꯑꯩꯒꯤ ꯋꯥꯁꯦ ꯅꯤꯡꯊꯧꯂꯦꯝꯕ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯊꯋꯥꯏ ꯐꯥꯎꯕ ꯂꯧꯕ ꯉꯝꯂꯛꯀꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯤꯗꯨꯗ ꯂꯦꯞꯂꯒ ꯃꯝꯇꯥꯒ ꯂꯨꯁꯤꯒꯁꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯨꯁꯤ ꯑꯗꯨꯃꯛ ꯃꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯇꯨꯡ ꯑꯣꯏꯅ ꯂꯦꯞꯄꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯄ ꯅꯨꯄꯥꯗꯨꯅ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯕꯨ ꯄꯨꯔꯒ ꯈꯨꯗꯛꯇꯨꯗ ꯊꯣꯛꯈ꯭ꯔꯦ ꯂꯨꯁꯤꯗꯨ ꯍꯤꯛꯅ ꯀꯞꯂꯛꯂꯦ ꯃꯝꯇꯥꯅ ꯀꯞꯀꯅꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯨꯏꯁꯦ ꯅꯪꯒꯤ ꯅꯕꯨꯡꯁꯤꯅ ꯋꯥꯔꯛꯈ꯭ꯔꯦꯗꯅ ꯃꯇꯨꯡ ꯍꯦꯟꯖꯤꯟꯕ ꯉꯝꯂꯛꯂꯔꯣꯏ ꯏꯃꯥ ꯁꯣꯝ ꯃꯄꯥꯟꯗꯨꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯇꯣꯡꯂꯒ ꯊꯧꯔꯛꯂꯕꯗ ꯃꯥꯏꯊꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯂꯤꯂꯥ ꯁꯥꯟꯅꯕꯗꯤ ꯐꯖꯅ ꯍꯩꯔꯦꯅꯦ ꯈꯔ ꯍꯩꯇꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯝ ꯇꯧꯅꯤ ꯆꯨꯝꯃꯤ ꯕꯣꯁ ꯆꯨꯝꯃꯤ ꯅꯤꯡꯊꯧꯂꯦꯝꯕꯗꯤ ꯍꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗꯨꯗ ꯌꯥꯝ ꯇꯝꯊꯤꯅ ꯋꯥꯍꯩ ꯈꯔꯁꯨ ꯁꯣꯜꯂꯛꯏ ꯑꯩꯅ ꯀꯔꯝ ꯑꯍꯦꯟꯕ ꯂꯤꯂꯥ ꯑꯃꯃꯨꯛ ꯁꯥꯟꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯖꯧ ꯑꯩꯒꯤ ꯑꯅꯤꯡꯕꯗꯤ ꯊꯨꯡꯈ꯭ꯔꯦ ꯃꯥꯏꯁꯨ ꯁꯣꯏꯗꯅ ꯄꯥꯛꯂꯅꯤ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯪꯁꯤꯟ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯏ ꯅꯥꯏ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯟꯈ꯭ꯔꯦ